ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯃꯌꯥꯝꯗ ꯃꯇꯦꯡ ꯑꯃꯈꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦꯅ ꯃꯌꯥꯝꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯣ ꯌꯥꯈꯤꯗꯕꯗꯒꯤ ꯍꯥꯏꯕꯗꯤ ꯃꯁꯤ ꯀꯥꯞꯃꯟꯗꯅ ꯀꯦꯃꯦꯔꯥꯁꯦ ꯀꯥꯞꯃꯟꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯀꯥꯞꯄꯤꯁꯤꯗꯤ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯦꯀꯦꯟ 20-30-40 ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯀꯥꯞꯄ ꯅꯠꯇꯕ aduna sang na punga makai kapa ani kapa adugi asang video do adum thagat pane adumaina tawba aina tawi sumaina kanam toromoy aina khanjai asina maram moidana ai mobile khangde ai handicap macha am sulerami kuina lasting oidaba adumaina mobile si ja kidre aduna ai paisa lupa gi awat pasi jamna leire aduna mayam da ai haifam di thokta bani ni bam di thokta bani adu upai si le manabadagi mayam da hajabani ai je mayam na dum paisa amna phangba ina tawjari se YouTube Facebook se jamna sangam gadra kain khalam basu jai si aran ba wakhan ni koina tawriba si paisa du jam changba nate pamjana tawba hai tare masi taseng na khangi hai taragadi YouTuber atop YouTuber amada hangbiu hangaga aigi channel siga changaga lairiba view se pareng sana dum jeng daraga ne kyam phangi mai se kyam phangmani ai se manum haira kane hang adumaina aije sengna khangna bain tawjabani aduna paisa se leita bai tare kuta nam wa bai tare akoina kapi se chumnagi dum ahong mobile medium na kapasu nuai ta bai tare khara Samsung gumba akoi aina lejaram bado handa khara ni param bado Samsung ni camera su jam sengi dana mayam na mutang support tau bidana mai angamba khajitang ai pijari ba GPay phone pay number sida matiang to pangbi wa nai puna makem phone da haijari ai aina kitang paisa thorakpa hena thorakpa marang kar pu matam da soidana mayam ni paisa do ai amu handok chaba ngamnabo hona jage masi matam mayam da ai nijari ada hujik se mobile amata letabani na ningon dagi mobile lauraga hujik mayam da khangan jage na ai awa bu tare mayam da haijabani mating si matam isinau marum pija mayam na ai awa se ubiraga amutang mating pangbi haijari ai taseng na di sukui base flat matam dagi hona ngasi jabo se ai isagi oiba mating umbo ai nijadabani ngamna bai hona na laki bani camera mobile ahomba ma paijaraga ado hana ikoi kuidri ai kitang tangba mobile amaka leijadana camera khara senge kaina harau jarambani ado musi maruina yamna sang na kapappa sahi amada ina kapiba video se atina jambai tare aduna paisa di ifang phangda ban asmaina oire koi ai punchi se domaina oire tungda paisa hena thora pasu jai koi subscriber follower masing hena jama ga view ga lera kanda mayamna ai awa se mutar mateng pangbi oidana sinau punu makem famda ai lokna ai haijari masi haibi da mota su mayamna arano hinga pigani ai pali mandadana ai mayam da haijabani mayam so dra mateng pangbi ko ni haibagi asa doi mayam dai thamjel